ꯑꯩꯁꯦ ꯂꯨꯖꯅ ꯂꯥꯛꯄꯅꯦꯕ ꯏꯅ ꯂꯣꯏꯔꯦ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯁꯤꯡꯒꯥꯔꯦ ꯀꯩꯗꯧꯕ ꯁꯤꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗ ꯀꯩꯀꯩ ꯇꯧꯕ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯗꯣ ꯑꯗꯨ ꯃꯌꯥꯝꯗ ꯂꯣꯏꯅ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯗꯣ ꯀꯔꯤ ꯆꯩꯖꯥꯔꯁꯤ ꯂꯝꯍꯦꯟꯕꯗ ꯅꯝꯕꯔ 1 ꯑꯩꯈꯣꯏ ꯃꯥꯏ ꯀꯨꯟꯕꯒꯤ ꯁꯪꯒꯣꯏ ꯃꯆꯥ ꯑꯃ ꯄꯤꯛꯇꯛ ꯇꯧꯅ ꯃꯥꯏ ꯁꯥꯕꯤꯕ ꯅꯣꯡ ꯆꯨꯔꯒꯅꯦ ꯂꯩꯕ ꯌꯥꯏ ꯑꯗꯨꯁꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯇꯣꯝꯃꯤꯁꯤꯒ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯂꯩꯒꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯁꯤꯅ ꯑꯩꯈꯣꯏ ꯇꯣꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯒꯦ ꯁꯤꯗ ꯆꯥ ꯂꯩꯔꯦ ꯁꯤꯒ ꯕ꯭ꯔꯦꯗ ꯂꯩꯔꯦ ꯑꯗꯩ ꯄꯣꯞꯁꯨ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯂꯨꯖꯩꯌꯦ ꯇꯦꯡꯀꯤ ꯑꯅꯤ ꯑꯁꯤꯒ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯂꯨꯖꯩꯒꯤ ꯍꯪꯒꯥꯝꯄꯥꯟꯒꯤ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯄꯥꯏꯖꯔꯒ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯗꯣ ꯑꯗꯣ ꯁꯤꯕꯨꯗꯤ ꯁꯤꯒ ꯌꯥꯟꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯃꯅꯤꯡ ꯌꯦꯡꯍꯟꯒꯦ ꯃꯌꯥꯝ ꯂꯨꯖꯗ꯭ꯔꯤ ꯃꯥꯡꯗ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯡ ꯑꯁꯤꯒꯅ ꯑꯩ ꯌꯦꯟ ꯊꯣꯡꯐꯝꯗꯣ ꯑꯗꯨꯒ ꯑꯁꯤ ꯑꯩꯈꯣই ꯖꯅꯝ ꯂꯩꯔꯦ ꯁꯤꯒ ꯖꯅꯝ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃ ꯁꯤ ꯂꯩꯖꯔꯦ ꯑꯗꯨꯒꯤ ꯇꯦꯖꯄꯇꯥ ꯃꯅꯥ ꯑꯁꯤꯒ ꯄꯥꯜꯂꯦ ꯑꯗꯨꯒꯤ ꯍꯩꯅꯧ ꯑꯁꯤꯒ ꯕꯠ ꯍꯩꯅꯧ ꯑꯃ ꯎꯗꯦ ꯍꯩꯅꯧ ꯀꯦꯟ ꯑꯁꯤꯅꯤ ꯃꯅꯤꯡꯒꯤ ꯑꯩꯈꯣই ꯃꯆꯥ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃ ꯑꯁꯤꯒꯅ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯃꯨꯕ ꯑꯩ ꯏꯅ ꯂꯣꯏꯔꯦ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯂꯨꯖꯅ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯒꯤꯅꯦ ꯃꯆꯤꯟꯁꯦ ꯀꯩꯅꯣ ꯇꯧꯔꯨꯕꯗꯒꯤ ꯃꯆꯤꯟꯁꯦ ꯊꯦꯡꯕ ꯌꯥꯗꯦꯕ ꯊꯦꯡꯕꯒꯅꯦ ꯏ ꯖꯔ ꯉꯥꯏꯊꯣꯔꯤꯗꯣ ꯑꯗꯨꯁꯦ ꯑꯩ ꯊꯣꯛꯂꯛꯏꯕ ꯃꯃꯥ ꯃꯌꯥꯁꯦ ꯑꯗꯨꯝ ꯏ ꯊꯣꯛ ꯂꯩꯔꯦꯅꯦ ꯏ ꯊꯣꯛꯅ ꯑꯗꯨꯝ ꯂꯩꯔꯦ ꯅꯍꯥꯟ ꯗꯨꯀꯥꯟꯗꯣ ꯍꯥꯡꯍꯧꯗꯦꯅꯦ ꯅꯥꯜꯂꯤꯉꯥꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯏꯅ ꯂꯣꯏꯔꯦꯅꯦ ꯈꯨꯗꯩ ꯂꯣꯏ ꯏ ꯉꯥꯛꯇꯅꯤ ꯏ ꯉꯥꯛꯇ ꯁꯤꯡꯅ ꯑꯩ ꯃꯆꯤꯟꯗꯤ ꯇꯥꯔꯃꯤ ꯃꯆꯤꯟꯗꯅꯦ ꯇꯨꯜꯁꯤ ꯃꯅꯥ ꯍꯥꯞꯆꯤꯜꯂꯨ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯐꯥꯏꯅꯦꯜꯂꯤ ꯂꯨꯖꯜꯂꯨꯔꯦ ꯃꯆꯤꯟꯁꯦ ꯑꯗꯨꯁꯤꯒꯅꯦ ꯁꯤꯒꯤ ꯏ ꯊꯣꯛꯂꯛꯄ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯀ ꯀꯨꯔꯀꯨꯔꯤꯒ ꯇꯣꯠꯂ ꯆꯥꯔꯅꯤ ꯆꯥꯛꯀ ꯀꯨꯔꯀꯨꯔꯤꯒ ꯖꯁ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯏꯁꯤꯡ ꯑꯃꯒ ꯀꯩꯝ ꯍꯥꯞꯇꯦ ꯖꯁ ꯆꯥꯛꯀꯅꯦ ꯁꯨꯃꯥꯏꯅ ꯇꯣꯠꯂꯒꯅꯦ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯜꯂꯒ ꯆꯥꯗꯣꯏꯕ ꯆꯥꯔꯒ ꯀꯌꯥꯝ ꯍꯥꯎꯋꯤ ꯌꯦꯡꯉꯨ ꯁꯦꯂꯦꯗꯣ ꯑꯩꯈꯣꯏ ꯀꯨꯔꯀꯨꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯣꯠꯈꯥꯏꯔꯅꯤ ꯁꯨꯃꯥꯏꯅ ꯃꯀꯨꯞ ꯇꯣꯠꯈꯥꯏꯔꯅꯤ ꯇꯣꯠꯈꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯣꯠꯂꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯗꯅꯦ ꯁꯨꯃꯥꯏꯅ ꯆꯥꯔꯛꯄꯅꯤꯅꯅꯦ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯀꯩꯝ ꯌꯥꯎꯗꯦ ꯖꯁ ꯆꯥꯛꯀ ꯀꯩꯅꯣꯒꯗꯅꯤ ꯀꯨꯔꯀꯨꯔꯤꯒꯗꯅꯤ ꯆꯥꯛꯁꯤꯗꯤ ꯈꯔ ꯂꯦꯝꯍꯜꯂꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯂꯣꯏꯔꯝꯗꯥꯏꯗ ꯆꯥꯛ ꯈꯔ ꯂꯦꯝꯍꯟꯗ꯭ꯔꯗꯤꯅꯦ ꯐꯠꯇꯦ ꯑꯗꯨꯒꯤ ꯆꯥꯛ ꯈꯔ ꯂꯦꯝꯍꯜꯂꯦ ꯍꯧꯖꯤꯛ ꯀꯣꯟ ꯐꯦꯡꯗꯣꯛꯆꯔꯨꯔꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯐꯣꯟꯁꯦ ꯑꯝꯇ ꯁꯦꯝꯃꯟꯒꯦ ꯃꯅꯤꯡꯁꯨ ꯀꯥꯏꯔꯦ ꯑꯁꯤꯁꯨ ꯂꯥꯏꯟ ꯆꯤꯡꯉꯤ 8:39 ꯇꯥꯔꯦ ꯑꯌꯨꯛꯀꯤ ꯐꯣꯟ ꯑꯅꯤ ꯍꯧꯖꯤꯛ ꯑꯁꯤꯒ ꯂꯩ ꯇꯥꯅ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯣꯟ ꯉꯁꯥꯏꯒꯤ ꯏꯗꯣ ꯁꯤꯗꯩ ꯊꯣꯛꯂꯛꯄꯅꯦ ꯁꯤꯗꯩ ꯊꯣꯛꯂꯛꯄꯅꯦ ꯑꯩꯈꯣꯏ ꯃꯥꯗꯔ ꯐꯤ ꯁꯥꯔ ꯑꯗꯨꯗꯩ ꯑꯩꯅ ꯃꯥ ꯉꯁꯥꯏ ꯑꯩꯅ ꯁꯦꯠꯄ
hꯧꯖꯤꯛ ꯒꯦꯝ ꯉꯥꯏꯍꯥꯛ ꯀꯥꯞꯈꯤꯒꯦ ꯃꯌꯥꯝ ꯊꯕꯛ ꯂꯩꯇꯦ ꯇꯧꯐꯝ ꯆꯥꯐꯝ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯒꯦꯝ ꯉꯥꯏꯍꯥꯛ ꯁꯥꯟꯅꯩꯁꯦ ma'am ai subscriber se 2k fadore 1.974 subscriber sure do 2k faga daba just 26 subscriber ta ngaire ado ma'am fahan biro nabu support tawbiduna adu gai asi video se 8.7k ga yogrena mai video se asi video se thangat dagi chanchan gi thangat padagi gai arum hona leire इसका मैसेज सब है ऐसी कोच जो नान ले रही मैंने विशाल ले 2k फादर है मैम फान बिरो 2k क्या बोलना माजे हाँ सिंगारे क्या उधर बसी ना हाँ हाँ order लाइबा सी कदो दुर्गे कई तो क्वापिना इन मद फमनबे आय अखोय से स्कूल ओजा सिंग मोय ममानब सिंग लाकने ना ममानबी सॉरी ममानब नते ममानबी सिंग लाकने ना किना दवे लेसल पोचे गरे को हजि पुंग से 10-15 तार कना बोइबा तुंगा तांग मेसेज सिगा हिजांग लेरे हिजांग जो हवाई माले हवाई चाक थिदोखी गे मैम अइगा कोई मदर गिगा दे टोमी गिगा आई एम गी चाक सिगा मदर गी मदरगी हिजांग लेरे एगी मुठी रोके एगी सिगा लेरे एगी अचार हिनो अचार खरा थादजगी मची कशिम यावदे अदुना अचार गा चादमी की चाक लेरे सिगा हिजांग लेरे हवा तमा सिगा सिंग लेरे दम चाक मु चागिगे मसी डेली ब्लॉग से इना कमाई तौबा युमदा कई तौर लई कई चारग लई अदु मैम द लोइना उच्चरके अदु मका ताबे इंगनरसे जे मोय ममानबे सिंग लाय दो आई असुन रूम द चारगे मोय लांग लोय जे पुंग 1 ga 18 जे मोगी स्कूल गी ओजा सिंग लायना इंद फुसका पिरे चाबे सिंजू सिलेरा सिंग्रा सिगना फुसका मही सिगना अमित पे साइगे सिम चाकपो तुम हम चाथाइगे अदो मैं आई तुमुरे तुम होलोगर लुजा तुम लोरे मसम तुम चोट अंगांग सिंग ट्यूशन लाक ले में आई तुम में होगल देंगे इधर अदो मैं ngसाई ई थोको दो अदो कसिम नते इन ने ब्रश तो बदने मचिन ने कन थिन लोरिबा अदगी ई तो थोकलाइमी याम नो टेंशन केम तो दे दो मकाता बे इंगनरसी अंगांग युन दमी और फादर लाए करे लापो माइ थबो खान होरे माइ जो खामे इन कई होट पे अदो मकाता बे इंगनरसी मैम अदो मैं होजिक से पुंग 5 का 50 तारे दो असिनी ये नुटी की थबक स्माइन तन लेबा अदो ngसी डेली ब्लॉग से नुवाइजरदे लाइक शेयर सब्सक्राइब कमेंट तोबिरमु अदो मैं ngसी दी असिगलो संजरगे चकचार तुमनी अदो मैं ngसी बाय बाय